Myanmar rom dagi train tauraba Kuki Militant militant samapan rom Changkhibagi Khudam Tha sigi kunipanda maitai da attack chatharakpa yai haiba wapham ga mari leinana tongan ba Kanglop Singh dagi Fongdorakli ba wapham gi matangda Manipur lenga ki Security Advisor Kuldiep Singh amadi Manipur Police ki DGP Rajiv Singh ani gi maikai dagi wapham Fongdorakli Security Advisor Amadi DGP ani na punno khutyek piduna ngarang thokpa cherol amagi matung inna Kuki Militant samapan gi input asi tongan ba maikai dagi verify tawre adum oinama Kuki Militant samapan Changkhibagi wapham asige Khudam changdam Leite maram aduna houjik makki oinadi wapham ashida thajaningai oidri adum oinamak mafam singda deploy tawriba security force singna akanma mawongda checkshin thorang lokhatuna miyam gi lanthum amadi punsi ngak shenaba cherol aduna khanghalli loinana toknga da thajadana basu khanghalakli